Kuki narco terrorist singi khongjang yaningdaba utuna COP28 mifamge VIP entrance gate mamangda khongjang changsinkhre lamdam asida May 3 dagi hawduna kuki narco terrorist singna chathariba human right violence singi mayokta Dubai da hogjik chathariba Conference of the Parties COP28 ki mifamge VIP entrance gate mamangda mifam asida saruk yaribe state asige Khetri tamana lutsingduna tongan ba khongjang kaya changsinkhre Loina na khongjang asigi saruk ama waina mifam asida saruk yaba lakhiba CSO singi mamangda Khetri tamana Manipur da kuki narco terrorist singna chathariba tamthiraba thawong singi matangda mayek singna paudam khre khongjang sing changsin khiba duga mari laina na Khetri tamana phongdok lakhibada COP28 ki mifam asida malem gi lusing ba singi mamangda CSO amadi VIP singna climate justice ki matangda wafam kaya phongdok na ring Adubu India ki awang nongpok state ama wairiba Manipur da de kuki narco terrorist singna malemgi honglagliba aying asagi khalkari su nachungdana maningtam na akoy bagi phibam mang takhalle kuki narco terrorist singna Manipur gi umangwamang sing paktang na may thaduna mang takhalle ching kaya maru kokthoktu na mangan khrabane lamdam asida miyoy bagi punsi amade lanthum ngakpa ngamlakta bagi phibam da laklay asiguma tanja asida amuk kuki narco terrorist singna satharagliba umang kokthok bagi khongthangda wafam sing phongdok tuna ayet papide haiduna yellow mi mitai furukpo muthatna ba aron ba lalong kaya chatharagle kuki narco terrorist singna afaba makhal gi khulai sing sisinaduna chamjaraba micham kaya da phongna khut thabada thingbina ba leitre hai kheng mifam aduda saruk yakhiba CSO singi mamangda tongan ba wafam sing phongdok laduna Khetri tamana state asibu athuba matamda mahausa gi punsida hanjil handuna awaba taraba miyambo tengbang ba da saruk yabina ba CSO singi pungning singsinke loina na ngasi fawbada maningtam na laijaraklaba mitay singbu nampuda namthana ba honarakpa yaroy haiba wafam singsu mahakna thamke IM amadi ZUF khutthokna khre None district ki Khaupum police station ki manungsan ba Longjang khulda NSCN IM amadi Jelyangrong United Front ZUF oigani chingna ba ni ki marakta akan ba mong da khutthokna khre haire press na phangba pawgi matungin na khutthokna ba ki thokdok adu ngasi ayuk pung 3 minute kunsa rom tabadage minute kunlom akan bamong da nong may kap na khihaire haujik faw bagi oina thokdok adu da sogapan yaw khibagi pawdi leitre mafam adu da Khaupum police station ki kangbu amasu changsin khre haina pawasina makha tare